ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡꯅ ꯏꯕꯣꯆꯧꯕ, ꯏꯕꯣꯌꯥꯏꯃ, ꯏꯕꯣꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯇꯣꯝꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯃꯁꯛ ꯃꯆꯨ ꯋꯥꯡꯕ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯀꯤꯅꯕꯁꯨ ꯌꯥꯎꯔꯝꯃꯤ, ꯅꯣꯛꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯕꯛꯁꯨ ꯇꯧꯔꯝꯗꯦ, ꯐꯠꯇꯕ ꯋꯥ ꯑꯃꯁꯨ ꯉꯥꯡꯗꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯩꯖꯕꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯃꯇꯝꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯅꯣꯡꯃꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯎꯔꯕꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕ, ꯋꯥꯊꯤ ꯉꯥꯡꯅꯕ ꯍꯦꯜꯂꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯅ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯅꯣꯡꯃꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯍꯟꯗꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯂꯝꯗꯦ, ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕꯁꯨ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯃꯤꯗꯤ ꯍꯦꯛꯇ ꯐꯥꯔꯒ ꯍꯥꯠꯂꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯀꯜꯂꯛꯄ ꯃꯤ ꯍꯦꯛꯇ ꯍꯥꯠꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯋꯥꯏ ꯂꯥꯛꯄ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯊꯋꯥꯏ ꯂꯥꯛꯄ ꯃꯥꯒꯤ ꯃꯅꯥꯏ ꯐꯝꯅꯥꯏꯕ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯋꯥꯏ ꯂꯥꯛꯄꯅ ꯍꯪꯂꯛꯏ, "ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ?" ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯥꯡ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯊꯋꯥꯏ ꯂꯥꯛꯄꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯃꯔꯥ ꯂꯩꯇꯕ ꯃꯤ ꯍꯥꯠꯂꯤ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯕ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯤꯕ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯔꯤꯅꯤ." ꯐꯝꯅꯥꯏꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ, "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯥꯠꯂꯤꯕꯁꯤꯡꯁꯦ ꯃꯔꯝ ꯑꯃꯃꯝ ꯂꯩꯕꯒꯤ ꯍꯥꯠꯄ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ, ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯠꯂꯤꯕꯁꯤ." ꯑꯃꯅ ꯑꯃꯨꯛ ꯄꯥꯡꯁꯤꯜꯂꯛꯏ, "ꯑꯩꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝ ꯆꯨꯝꯃꯤ꯫ ꯂꯩꯀꯥꯏꯗ ꯈꯨꯜꯗ ꯃꯃꯤꯡ ꯆꯠꯂꯛꯄ ꯃꯤꯁꯛ, ꯃꯁꯛ ꯐꯖꯕ, ꯃꯔꯝ ꯃꯣꯛꯄ, ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯃꯃꯤꯡ ꯆꯠꯄ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯕꯗꯤ, ꯏꯅꯤꯡꯊꯧꯅ ꯁꯨꯝ ꯁꯨꯝ ꯍꯟꯊꯔꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯈꯨꯔꯛꯀꯅꯤ, ꯑꯗꯨꯅꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯃꯗꯨ ꯈꯪꯅ ꯃꯈꯣꯏꯁꯨ ꯆꯠꯀꯗꯕꯅꯤ, ꯃꯗꯨ ꯈꯪꯅ ꯃꯈꯣꯏ ꯋꯥ ꯉꯥꯡꯒꯗꯕꯅꯤ, ꯏꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨ ꯈꯔ ꯍꯔꯥꯎꯒꯨꯝ ꯂꯥꯛꯀꯨꯝ ꯍꯥꯏꯔꯛꯏ, "ꯍꯣ, ꯑꯗꯨꯅꯤꯗꯅ, ꯑꯩ ꯀꯩꯁꯨ ꯂꯥꯟꯗꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯑꯩꯁꯤꯕꯨ ꯃꯤ ꯍꯥꯠꯀꯜꯂꯤ ꯀꯥꯏꯅ ꯉꯥꯡ ꯁꯛꯇꯅ ꯇꯧꯔꯤꯕ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯤꯆꯪ ꯆꯪꯗꯕ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯅꯤꯡꯊꯧ ꯊꯋꯥꯏ ꯂꯥꯛꯄꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨ ꯐꯥꯎꯕ ꯍꯥꯠꯂꯤꯕꯅꯤ, ꯑꯣꯟꯊꯣꯛꯄꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ꯫ ꯏꯕꯣꯆꯧꯕ, ꯏꯕꯣꯌꯥꯏꯃ, ꯏꯕꯣꯇꯣꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ, "ꯇꯥꯆꯧ, ꯍꯌꯦꯡꯗꯤ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛ ꯆꯠꯄꯗꯣ ꯑꯩꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯇꯨꯡ ꯏꯟꯅꯔꯛꯀꯦ, ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯛꯀꯦꯕ." ꯏꯕꯣꯆꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯦ, ꯀꯩꯒꯤꯅꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈꯪꯆꯠ ꯆꯠꯅꯤꯡꯉꯩꯁꯤꯕꯣ?" ꯏꯕꯣꯌꯥꯏꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, "ꯍꯌꯦꯡꯗꯤꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏ ꯂꯧꯕꯨꯛ ꯂꯣꯝꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯆꯦꯡ ꯀꯕꯣꯛ ꯆꯥꯅꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯏ ꯑꯣꯏꯔꯝꯅꯤ." "ꯑꯁ, ꯅꯠꯇꯦꯗ ꯇꯌꯥꯏ, ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯇꯥꯆꯧꯒ ꯁꯨꯝ ꯆꯠꯃꯤꯟꯅꯅꯤꯡꯕꯒꯤꯅꯤ." ꯏꯕꯣꯌꯥꯏꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯒꯗꯤ ꯆꯠꯃꯤꯟꯅꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯩꯒ ꯑꯣꯏꯅ ꯃꯃꯥꯡꯂꯣꯝꯗ ꯆꯠꯁꯤꯗꯅ." "ꯑꯁ, ꯇꯜꯂꯤꯗ ꯃꯃꯥꯡꯂꯣꯝ ꯆꯠꯄꯗꯤ." "ꯑꯩꯅ ꯈꯪꯉꯕꯅꯤ, ꯃꯃꯥꯡꯂꯣꯝ ꯆꯠꯄꯗꯤ ꯇꯜꯂꯤ ꯍꯥꯏꯕꯁꯦ꯫ ꯂꯩꯁꯥꯕꯤꯈꯩꯗꯤ ꯃꯅꯤꯡꯂꯣꯝꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯅꯤ ꯍꯌꯦꯡꯗꯤ, ꯅꯠꯇ꯭ꯔꯣ ꯍꯥ?" "ꯑꯁ, ꯇꯌꯥꯏ, ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯃꯤ, ꯁꯨꯝ ꯇꯥꯆꯧ ꯍꯣꯏꯒ ꯄꯨꯟꯅꯒ ꯆꯠꯃꯤꯟꯅꯕꯗꯣ ꯑꯗꯨ ꯄꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯂꯞ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗꯣ ꯎꯕꯗ ꯀꯌꯥꯝ ꯅꯨꯡꯁꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯐꯪꯉꯔꯣꯏ." ꯏꯕꯣꯌꯥꯏꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯁ, ꯋꯥꯒꯁꯦ ꯊꯩꯗꯣꯔꯛꯇꯅꯒ ꯇꯧꯏꯅꯦ ꯃꯁꯦ꯫ ꯍꯩ, ꯃꯃꯥꯡꯂꯣꯝꯗ ꯆꯠꯅꯤꯡꯕꯒꯤ ꯃꯔꯝꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ." "ꯑꯁ, ꯑꯩꯈꯣꯏ ꯇꯌꯥꯏꯁꯤꯗꯤ ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯦꯃꯤ꯫ ꯃꯔꯝ ꯍꯥꯏꯕꯨꯅꯦ, ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯗ ꯂꯩꯕ ꯍꯨꯏꯁꯤꯡꯗꯣ ꯌꯥꯝ ꯍꯩꯅꯗꯦ, ꯑꯗꯨꯏꯅꯤ꯫ ꯑꯩ ꯍꯦꯛ ꯎꯕꯒ ꯈꯣꯡꯗꯒꯤꯗ ꯇꯧ ꯂꯩ, ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ." "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯗꯕꯨ ꯍꯨꯏ ꯂꯩꯕ꯭ꯔꯅꯦ?" "ꯍꯦꯔꯥ, ꯂꯩꯇꯦꯗ, ꯃꯣꯏꯗꯤ ꯍꯨꯏ ꯂꯩꯇꯕꯅꯤ, ꯅꯪꯁꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ." ꯏꯕꯣꯇꯣꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣ, ꯍꯨꯏ ꯍꯥꯏꯕꯗꯤꯅꯦ ꯃꯣꯏꯒꯤ ꯃꯧ ꯃꯌꯥꯝꯗꯣ ꯍꯤꯛ ꯀꯥꯏꯅꯔꯒ ꯋꯥꯊꯤ ꯉꯥꯡꯕꯁꯤꯡꯗꯣ ꯑꯩ ꯎꯔꯒ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯤ, ꯍꯦꯛ ꯎꯕꯒꯅꯦ ꯑꯗꯨꯝ ꯍꯧꯔꯛꯑꯗꯕꯅꯤ." "ꯑꯁ, ꯑꯁꯤꯗꯤ ꯑꯇꯣꯝꯕꯗꯣ ꯅꯠꯇ꯭ꯔꯣ? ꯍꯩꯃꯥ, ꯄꯥꯈꯪ ꯐꯥꯔꯝꯃꯦꯅꯦ꯫ ꯄꯤꯛꯏꯉꯩꯗꯗꯤ ꯃꯁꯛꯁꯦ ꯇꯣꯉꯥꯟꯈꯤꯒꯨꯝ ꯇꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯃꯁꯛꯁꯦ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯗꯨ ꯑꯗꯥ ꯃꯁꯤꯗꯩꯁꯤꯗ
ꯍꯤꯛ ꯀꯥꯏꯗꯅ ꯎꯏꯔꯤ ꯌꯥꯝ ꯍꯩꯅꯗꯦꯕ ꯏꯕꯣ ꯌꯥꯏꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯄꯗꯗꯤ ꯀꯥ ꯍꯦꯟꯅꯗꯤ ꯉꯥꯡꯅꯗꯦ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯅ ꯆꯠꯄꯗꯗꯤꯅꯦ ꯃꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯝꯕꯤꯔꯣꯝꯗ ꯆꯠꯂꯤ ꯇꯥꯆꯧ ꯍꯥꯏꯔ ꯑꯗꯣꯝꯗ ꯀꯥ ꯍꯦꯟꯅ ꯆꯠꯇ꯭ꯔꯤ ꯅꯪꯗꯤ ꯃꯤꯒꯤ ꯃꯃꯥꯡꯂꯣꯝ ꯑꯗꯨꯗ ꯅꯃꯥꯏ ꯑꯗꯨ ꯊꯥꯡꯒꯠꯂꯕꯅꯤꯅ ꯉꯥꯡꯅꯕ ꯇꯥꯕ ꯃꯤ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯅꯕ ꯅꯪꯁꯨ ꯆꯠꯂꯤꯌꯣꯉꯅꯤ ꯍꯌꯦꯡꯈꯩꯗꯤꯅꯦ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯨꯀꯣ ꯑꯁ ꯃꯤꯒꯤ ꯑꯃꯥꯡꯁꯪ ꯃꯄꯥꯗꯨꯗ ꯐꯥꯎꯔ ꯂꯥꯛꯇꯣꯏꯕ ꯇꯟꯗꯤ ꯇꯜꯂꯤꯍꯦ ꯑꯃꯥꯡꯁꯪ ꯐꯥꯎꯕꯅ ꯐꯕ꯭ꯔꯥ ꯃꯤꯅ ꯉꯥꯡꯅꯕꯗꯨꯅ ꯐꯕ꯭ꯔꯣ ꯏꯍꯦ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤꯁꯦ ꯌꯥꯝ ꯂꯥꯡꯃꯟꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯂꯥꯛꯑꯁꯨꯅꯦ ꯀꯩꯝ ꯈꯪꯉꯔꯣꯏ ꯏꯕꯣꯇꯣꯟ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯍꯨꯔꯥꯟꯗꯣꯏꯁꯤꯕꯨ ꯀꯩꯅꯣ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯈꯔ ꯅꯧꯔꯤꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕꯗ ꯈꯔ ꯐꯖꯕ ꯄꯣꯠ ꯆꯩ ꯍꯥꯏꯔꯒꯗꯤ ꯑꯩ ꯇꯥꯔꯦꯕ ꯏꯕꯣ ꯌꯥꯏꯃꯅ ꯏꯁ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯏꯁ ꯇꯌꯥꯏ ꯅꯪꯁꯨ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯕꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗ ꯆꯠꯅꯔꯝꯃꯤ ꯏꯕꯣꯇꯣꯟꯁꯨ ꯅꯍꯥ ꯃꯈꯩ ꯃꯥꯅ ꯍꯦꯛ ꯆꯠꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯝꯃꯤ ꯂꯧꯕꯨꯛ ꯌꯧꯔꯒ ꯂꯧꯔꯤ ꯃꯊꯛ ꯑꯗꯨꯗ ꯁꯨꯝ ꯐꯝꯊꯔꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯃꯤꯒꯤꯗꯤ ꯑꯁꯣꯟꯕ ꯃꯃꯥ ꯃꯄꯥꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯔꯁꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯄꯨꯂꯞ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯀꯗꯣꯝ ꯊꯣꯛꯑꯒꯕ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯄꯨꯔꯛꯄ ꯆꯥꯛꯌꯣꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯧꯁꯪ ꯑꯗꯨꯗ ꯊꯝꯕ ꯆꯪꯈ꯭ꯔꯦ ꯆꯥꯛꯌꯣꯝ ꯑꯗꯨ ꯊꯝꯂꯒ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯏꯕꯣꯇꯣꯟ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯇꯌꯥꯏ ꯍꯣꯏꯗꯤ ꯃꯤ ꯎꯗꯅꯕ ꯂꯣꯠꯂꯒ ꯆꯠꯄ ꯍꯩ ꯑꯩꯗꯤ ꯃꯗꯨꯁꯨ ꯁꯨꯡꯍꯩ ꯍꯩꯈꯤꯗ꯭ꯔꯕꯅꯤ ꯍꯩꯅꯗꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯦꯟꯅ ꯊꯦꯡꯅꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡ ꯑꯁꯦ ꯂꯥꯏꯐꯝ ꯈꯜꯂꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯃꯤ ꯑꯃꯠꯇꯅ ꯂꯧ ꯎꯅꯗ꯭ꯔꯦ ꯏꯪꯈꯣꯜ ꯀꯣꯏꯅꯗꯦ ꯑꯩ ꯈꯛꯇꯅꯤꯗꯣ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯍꯣꯏꯗ ꯁꯤꯅꯁꯨ ꯍꯦꯟꯅ ꯐꯔꯦ ꯑꯁ ꯂꯥꯏꯐꯝ ꯀꯜꯂꯤ ꯍꯥꯏꯅꯕꯅꯤꯅꯦ ꯁ꯭ꯋꯥꯏꯁꯦ ꯂꯥꯏ ꯑꯃꯇꯪ ꯊꯦꯡꯅꯅꯤꯡꯈ꯭ꯔꯦꯗ ꯑꯩꯅ ꯌꯥꯝꯅ ꯍꯪꯅꯤꯡꯕ ꯋꯥ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯥꯕꯒꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯂꯥꯏꯅꯗꯤ ꯁꯣꯏꯗꯅ ꯉꯝꯅꯤ ꯂꯥꯏꯁꯤꯡꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯅꯕꯅꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯀꯗꯣꯝꯗꯒꯤꯕꯨ ꯂꯥꯛꯏꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦꯅꯦ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯔꯤ ꯃꯇꯣꯝꯇ ꯐꯅ ꯀꯨꯏꯅ ꯊꯕꯛ ꯁꯨꯔꯕ ꯃꯇꯨꯡꯗ ꯂꯧꯁꯪ ꯃꯆꯥ ꯑꯗꯣꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ ꯂꯧꯁꯪ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯛ ꯈꯪꯗꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯕꯣꯇꯣꯟꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯂꯩꯔꯝꯂꯦ ꯏꯕꯣꯇꯣꯟ ꯏꯉꯛ ꯉꯛꯅ ꯀꯅꯥꯅꯣ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯔꯦ ꯀꯧꯏ ꯊꯪꯅꯕ ꯈꯨꯜꯁꯤꯗꯩꯅꯤ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯟꯗꯅ ꯇꯥꯏꯕꯣꯇꯣꯟ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯁꯥꯎꯕꯤꯅꯨꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯆꯥꯈ꯭ꯔꯕꯗꯤ ꯆꯥꯈ꯭ꯔꯦ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯆꯈꯥꯎ ꯌꯧꯈ꯭ꯔꯕꯗꯨꯕꯨ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯅꯤ ꯅꯪꯅ ꯑꯃꯨꯛ ꯑꯣꯊꯣꯔꯛꯄꯗꯣ ꯑꯩꯅ ꯆꯥꯕꯗꯤ ꯈꯛ ꯌꯥꯔꯔꯣꯏ ꯐꯔꯦ ꯑꯗꯣ ꯏꯟꯁꯥꯡꯗꯤ ꯍꯥꯎꯔꯝꯃꯣꯏ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯍꯦ ꯌꯥꯝ ꯍꯥꯎꯏ ꯆꯥꯛ ꯂꯥꯝꯅ ꯆꯥꯕꯩꯔꯥ ꯈꯪꯗꯦ ꯍꯣꯏ ꯍꯥꯎꯔꯗꯤ ꯐꯔꯦ ꯑꯗꯣ ꯇꯥꯏꯕꯣꯇꯣꯟꯗꯤ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯝꯃꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯁꯤꯡ ꯈꯔ ꯊꯛꯄ ꯍꯥꯏꯕꯗꯨꯅꯤ ꯉꯥꯏꯈꯣ ꯁꯅꯥꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯅꯪꯕꯨ ꯑꯩꯁꯦ ꯏꯕꯣꯇꯣꯟꯅꯤ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩꯗꯤ ꯅꯪꯕు ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯃꯛ ꯁꯛ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯒꯤ ꯃꯥꯏ ꯃꯤꯠ ꯁꯝ ꯐꯤꯕꯝ ꯃꯨꯔꯇꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯂꯣꯏꯅ ꯃꯥꯟꯅꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯄ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯩꯕꯨ ꯁꯛ ꯐꯖꯅ ꯃꯨꯟꯅ ꯈꯪꯂꯒ ꯀꯧꯕꯤꯔꯛꯏꯁꯦ ꯍꯥꯏꯗꯣꯛꯑꯣꯏ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯂꯣꯏꯔꯦꯍꯦ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤ ꯃꯤꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯆꯥꯊꯣꯛꯄꯤꯔꯒ ꯁꯅꯥꯔꯩꯗꯣ ꯍꯧꯅ ꯅꯣꯛꯂꯒ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯣ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯣꯏꯒꯤ ꯂꯧ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯩꯕ ꯈꯠꯅꯕ ꯑꯗꯒꯤ ꯑꯩꯁꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯃꯟꯗꯅꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯂꯥꯛꯇ ꯂꯥꯛꯄꯅꯤꯗ ꯑꯗꯒꯤ ꯋꯥꯔꯛꯇꯅ ꯂꯧꯁꯪꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ ꯑꯗꯒꯤ ꯆꯥꯛꯇꯨꯁꯨ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯁꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯨꯛꯊꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯏꯕꯣꯇꯣꯟ ꯅꯪ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯤꯡꯕꯤꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯗꯣ ꯍꯥꯏꯔꯛꯑꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯤꯔꯒ ꯂꯩꯔꯝꯃꯗꯤ ꯑꯗꯨꯝ ꯊꯣꯛ ꯇꯥꯕꯅꯤꯅꯦ ꯑꯁ ꯍꯩꯗꯦꯍꯦ ꯀꯩ ꯋꯥꯅꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯍꯥꯏꯔꯛꯑꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯣꯡꯉꯒ ꯄꯨꯔꯛꯀꯦ ꯏꯆꯜ ꯏꯕꯦꯝꯃꯅ ꯌꯥꯝꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯌꯥꯏ
ꯑꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯗꯐꯥꯎ ꯍꯥꯏꯗꯣꯛꯀꯅꯨ ꯍꯌꯦꯡ ꯂꯥꯛꯄꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯦ ꯑꯗꯨꯗꯤ ꯅꯪꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯅꯔꯣꯏꯗ꯭ꯔꯣ ꯊꯤꯔꯣꯏ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯁꯅꯥꯔꯩꯗꯤ ꯆꯠꯈ꯭ꯔꯦ ꯏꯕꯣꯇꯣꯟꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯂꯩꯁꯥꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯒ ꯑꯝꯇ ꯐꯥꯎꯗꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯁꯤꯕꯣ ꯅꯍꯥꯟꯈꯩꯗꯤ ꯆꯥꯛ ꯇꯣꯛꯑꯒ ꯅꯨꯡꯊꯤꯜ ꯊꯕꯛ ꯁꯨꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯌꯨꯛ ꯂꯥꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯍꯛꯆꯥꯡꯁꯦ ꯏꯇꯦꯛ ꯇꯦꯛꯈꯠꯂꯤꯅꯤ ꯑꯁꯨꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯁꯨꯔꯤ ꯏꯕꯣꯇꯣꯟ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯄꯨꯂꯞ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯌꯦꯡꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯍꯥꯠꯀꯅꯤ ꯍꯥꯏ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝ ꯑꯗꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯈꯜꯂꯨꯕꯗ ꯆꯥꯎꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯇꯣꯞꯄ ꯅꯤꯡꯊꯧꯁꯤꯡꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯏ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯏꯟꯈꯠꯂꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯒꯨꯝꯕꯤ ꯐꯥꯎꯕ ꯇꯝꯊꯤꯅ ꯍꯥꯠꯄ ꯉꯝꯃꯤ ꯀꯔꯝꯅ ꯇꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯕꯣꯆꯥꯎꯅ ꯑꯩꯈꯣꯏ ꯃꯤꯆꯝꯁꯤꯡꯁꯤꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯇꯣꯝꯕꯤ ꯃꯊꯥ ꯁꯥꯅ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯈꯟꯕꯗꯁꯨꯅꯦ ꯅꯄꯥꯒ ꯑꯩꯒꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯍꯌꯦꯡꯁꯨꯅꯦ ꯃꯤ ꯍꯥꯠꯄꯗꯨꯕꯨ ꯌꯨꯝ ꯑꯃꯒꯤ ꯃꯤ ꯑꯅꯤꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯒ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯕꯣꯇꯣꯟ ꯇꯞꯅ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯥꯞꯅ ꯃꯤ ꯃꯔꯛꯇꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯔꯨꯔꯁꯤꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯏꯕꯣꯇꯣꯟꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯂꯧꯐꯝꯗ ꯂꯥꯛꯂꯝꯃꯤ ꯂꯧꯁꯪ ꯌꯧꯔꯛꯄꯗ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯏꯕꯣꯇꯣꯟ ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏꯅ ꯅꯠꯇꯦ ꯑꯩꯅ ꯄꯨꯔꯛꯄ ꯏꯟꯁꯥꯡꯁꯦ ꯍꯥꯎꯔꯝꯃꯣꯏ ꯍꯥꯏꯗꯅ ꯈꯜꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯉꯔꯥꯡꯗꯣ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯂꯩꯍꯧꯗꯦ ꯍꯥꯏꯕꯒꯤꯔꯣ ꯁꯅꯥꯔꯩ ꯍꯦꯛ ꯎꯕꯗ ꯏꯕꯣꯇꯣꯟ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯅꯠꯇꯦꯗ ꯑꯩꯕꯨ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯆꯤꯜꯍꯥꯎ ꯊꯤꯕ ꯃꯤꯗꯧꯅ ꯑꯣ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯑꯗꯣ ꯍꯥꯎꯇ꯭ꯔꯁꯨ ꯆꯥꯕꯤꯌꯨꯀꯣ ꯅꯆꯟꯅ ꯍꯩꯇ ꯊꯣꯡꯖꯕꯅꯤ ꯅꯁꯛꯅ ꯐꯖꯔꯤꯗꯨꯒ ꯍꯩꯇ ꯊꯣꯡꯖꯕꯅꯤ ꯀꯥꯏꯅ ꯂꯣꯏꯔꯦ ꯑꯩꯕꯨ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯊꯕꯛ ꯐꯥꯎꯕ ꯁꯨꯗ꯭ꯔꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ 5-6ꯃꯨꯛ ꯁꯨꯔꯦ ꯁꯅꯥꯔꯩꯁꯨ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛꯇꯤ ꯍꯦꯛ ꯂꯥꯛꯏ ꯏꯕꯣꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯆꯥꯛꯌꯣꯝ ꯄꯨꯅꯔꯛꯂꯒ ꯍꯦꯛ ꯆꯥꯃꯤꯟꯅꯩ ꯁꯣꯝꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯂꯣꯝꯗꯁꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯥꯄꯜ ꯀꯥꯗꯨꯅ ꯋꯥ ꯉꯥꯡꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯥꯅꯤꯡꯗꯅ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯗꯕ ꯌꯥꯗꯕꯒꯤ ꯇꯥꯔꯤ ꯅꯤꯡꯊꯧꯅ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯀꯣꯛꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯁꯣꯟꯅꯕꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯥꯎꯈꯤꯕ ꯌꯥꯔꯣꯏ ꯑꯗꯨꯝ ꯍꯥꯠꯀꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯂꯒ ꯏꯅꯤꯡꯊꯧ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯏꯅꯤꯡꯊꯧꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯍꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯃꯨꯔꯨꯝ ꯁꯣꯜꯍꯧꯔꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯦꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯩ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯑꯍꯤꯡ ꯐꯅ ꯌꯥꯝꯅ ꯇꯨꯝꯕ ꯌꯥꯁꯤꯜꯂꯛꯇꯕ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯇꯣꯞꯄ ꯑꯃꯅ ꯇꯞꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯃꯥꯒꯤ ꯃꯤ ꯍꯥꯠꯄꯒꯤ ꯍꯩꯅꯕꯤꯁꯦ ꯄꯥꯛꯅ ꯍꯦꯛ ꯊꯥꯗꯣꯛꯀꯗꯕ ꯃꯥꯟꯗꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯔꯝꯅꯕꯨ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯂꯨꯒꯗꯧꯔꯤ ꯑꯃꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯃꯤꯌꯥꯝꯅ ꯍꯦꯛ ꯉꯥꯡꯅꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯗꯅꯕ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯆꯦꯡ ꯆꯔꯥ 3-4 ꯃꯔꯛꯇ ꯌꯦꯜꯂꯤꯕꯅꯤꯅꯦ ꯅꯣꯏꯕꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯀꯔꯝꯅꯣ ꯈꯪꯗ꯭ꯔꯦ ꯑꯇꯣꯞꯄ ꯐꯝꯅꯥꯏꯕ ꯑꯃꯅ ꯅꯤꯡꯊꯧ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯒ ꯂꯥꯟ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯑꯃꯨꯛꯇ ꯃꯤꯅꯥꯏ ꯑꯣꯏꯈ꯭ꯔꯗꯤ ꯐꯅꯤꯗ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯟ ꯇꯧꯔꯛꯇꯦ ꯑꯃꯅ ꯑꯃꯨꯛ ꯄꯥꯡꯁꯤꯜꯂꯛꯏ ꯍꯣꯏꯅꯦ ꯂꯥꯟꯗ ꯃꯥꯏꯊꯤꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯒ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ
ꯂꯣꯏꯄꯣꯠ ꯄꯤꯕꯅ ꯍꯦꯟꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯧ ꯃꯥꯟꯁꯤꯜꯂꯛꯏ ꯇꯧꯔꯤꯁꯦ ꯃꯤꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯕꯁꯨ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯤꯡꯍꯥꯠ ꯍꯥꯠꯂꯤꯕꯁꯦ ꯑꯩꯈꯣꯏ ꯈꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯐꯠꯇ꯭ꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯤ ꯁꯣꯝꯗꯁꯨ ꯏꯕꯣꯇꯣꯟꯒ ꯁꯅꯥꯔꯩꯒ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯃꯤꯟꯅꯔꯤ ꯂꯧꯕꯨꯛ ꯆꯠꯂꯝꯗꯥꯏ ꯑꯗꯨ ꯏꯕꯣꯇꯣꯟ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯏꯕꯣꯌꯥꯏꯃꯅ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯂꯧꯕꯨꯛ ꯆꯠꯄꯁꯦ ꯅꯊꯟꯗ ꯆꯠꯂꯤ ꯇꯜꯂꯤ ꯇꯥꯆꯧꯒꯤꯗ ꯂꯥꯛꯀꯦ ꯇꯌꯥꯏꯒꯤꯗ ꯂꯥꯛꯀꯦ ꯍꯦꯛ ꯍꯥꯏꯗꯥꯏꯅꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯍꯥꯏ ꯍꯥꯏꯈꯤꯗ꯭ꯔꯦ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅꯒ ꯊꯣꯛꯂꯛꯏꯅꯦ ꯉꯥꯏꯈꯣ ꯅꯪꯒꯤꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯄ ꯑꯅꯛꯄ ꯂꯧꯐꯝꯗ ꯎꯆꯦꯛ ꯁꯪꯕꯤ ꯂꯩꯁꯥꯕꯤꯒ ꯂꯥꯛꯄ꯭ꯔꯣ ꯏꯕꯣꯇꯣꯟꯗꯣ ꯂꯠꯂ ꯇꯧꯅ ꯈꯨꯝꯂꯛꯏ ꯇꯌꯥꯏ ꯀꯩꯕ ꯀꯅꯥꯝ ꯂꯥꯛꯇꯦꯗ ꯏꯁ ꯏꯕꯣ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤꯀꯣ ꯑꯁ ꯇꯌꯥꯏ ꯑꯁꯦꯡꯕꯒꯤꯅꯦꯃꯤ ꯀꯅꯥꯝ ꯂꯥꯛꯇꯦ ꯁꯨꯝ ꯐꯧꯁꯤꯡꯗꯣ ꯂꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯃꯃꯨꯟ ꯐꯥꯅ ꯃꯨꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯒꯤ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯦꯕ ꯇꯌꯥꯏꯅ ꯑꯃꯨꯛ ꯚꯥꯞ ꯐꯖꯤꯜꯂꯤ ꯑꯣ ꯅꯣꯡꯃꯗꯤ ꯂꯣꯟꯅ ꯌꯦꯡꯕ ꯇꯥꯔꯦ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯁ ꯇꯌꯥꯏ ꯂꯥꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯃꯤꯅ ꯄꯨꯂꯞ ꯎꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯅꯕꯅꯤ ꯏꯁ ꯃꯁꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯃꯅꯤ ꯑꯩ ꯂꯥꯛꯇꯅꯕ ꯋꯥꯒꯁꯦ ꯊꯩꯗꯣꯛꯑꯒ ꯉꯥꯡꯉꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨꯅꯦ ꯅꯪ ꯑꯩꯒꯤ ꯂꯧꯐꯝꯗ ꯆꯠꯂꯣ ꯅꯪꯒꯤ ꯂꯧꯐꯝꯗꯣ ꯑꯩ ꯑꯣꯏꯅ ꯆꯠꯀꯦ ꯑꯁ ꯇꯌꯥꯏ ꯌꯥꯔꯦꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯩꯅꯣ ꯏꯁꯥꯒꯤ ꯂꯧꯐꯝꯗꯣ ꯑꯗꯨꯝ ꯆꯠꯅꯁꯤ ꯑꯉꯥꯡꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯑꯁꯤꯗ ꯃꯃꯥ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯏꯃ ꯅꯈꯣꯏꯕꯨ ꯊꯦꯡꯗ꯭ꯔꯤꯕꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯈꯠꯅꯕ ꯍꯧꯔꯒ ꯂꯩꯅꯔꯤꯕꯗꯨꯕꯣ ꯍꯣꯏ ꯑꯇꯣꯟ ꯑꯇꯥꯡꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯕꯤꯌꯨ ꯑꯩꯗꯤꯅꯦ ꯑꯌꯣꯛꯄꯅꯦ ꯑꯌꯣꯛꯄ ꯑꯄꯣꯛꯄ ꯅꯠꯇꯦ ꯇꯥꯅꯤꯡꯗꯦꯀꯣ ꯂꯝꯕꯤꯁꯦ ꯃꯤ ꯅꯨꯡ ꯌꯥꯝꯅ ꯆꯠꯅꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯆꯠꯀꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯣ ꯄ꯭ꯔꯞ ꯆꯠꯅꯔꯕꯗꯤ ꯐꯩꯗꯅ ꯑꯗꯨꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯣꯏ ꯈꯪꯖꯔꯦ ꯄꯂꯦꯝ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯟꯊꯤꯕ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯉꯝꯍꯧꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯏꯕꯣꯌꯥꯏꯃꯗꯣ ꯏꯕꯣꯇꯣꯟ ꯃꯥꯒꯤ ꯂꯧꯐꯝꯂꯣꯝꯗ ꯂꯥꯛꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯅꯥꯔꯩꯗꯣ ꯃꯥꯅ ꯍꯥꯟꯅ ꯍꯦꯛ ꯉꯥꯏꯔꯒ ꯂꯩꯔꯝꯕꯅꯤ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯏꯕꯣꯇꯣꯟ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯣꯏꯗ ꯉꯟꯁꯨ ꯉꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯆꯔꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯗꯨ ꯐꯥꯎꯕ ꯁꯅꯥꯔꯩꯗꯨ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯏꯕꯣꯍꯜꯗꯨ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯩꯗꯤ ꯃꯥꯒ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧꯅꯒ ꯑꯃꯨꯛ ꯐꯥꯈ꯭ꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯥꯈꯪꯒꯤ ꯂꯧꯕꯨꯛꯇ ꯎꯆꯦꯛ ꯉꯥꯛꯄ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯉꯝꯗ꯭ꯔꯖꯥꯠꯂꯣ ꯉꯔꯥꯡꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗꯦꯗ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤꯔꯅꯦ ꯍꯟꯈꯤꯔꯣꯏꯗ ꯉꯥꯏꯈꯤꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯏꯕꯣꯇꯣꯟ ꯃꯥꯒꯤ ꯂꯧꯁꯪ ꯑꯗꯨꯗ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯏꯕꯣꯇꯣꯟꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯈꯩ ꯌꯨꯝꯗ ꯆꯠꯅꯤꯡꯗ꯭ꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯕꯨ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯔꯩ ꯃꯁꯥꯗꯨ ꯇꯥꯏꯐꯦꯠ ꯇꯥꯅ ꯎꯏ ꯃꯁꯥ ꯌꯥꯝꯅ ꯉꯝꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯊꯩꯕꯇꯣꯟ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯁꯤꯐꯥꯎ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯊꯦꯡꯉꯤ ꯍꯜꯂꯣ ꯏꯕꯣꯇꯣꯟ ꯁꯥꯎꯔꯞꯅ ꯍꯧꯖꯤꯛꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯛꯑꯒ ꯌꯨꯝ ꯆꯠꯂꯣ ꯀꯥꯏꯅ ꯆꯠꯂꯣꯏ ꯅꯪ ꯄꯨꯗ꯭ꯔꯗꯤꯅꯦ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯏꯕꯣꯇꯣꯟ ꯁꯥꯎꯅꯤꯡꯈꯤꯗꯨꯅ ꯑꯍꯥꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯎꯔꯛꯂꯤꯕ ꯑꯗꯨꯗ ꯁꯅꯥꯔꯩꯗꯣ ꯃꯁꯥ ꯉꯝꯗꯅ ꯎꯔꯦ ꯀꯩꯅꯣ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯕꯣ ꯐꯝꯃꯨꯁꯤꯗ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨꯁꯦ ꯁꯅꯥꯔꯩ ꯇꯞꯅ ꯌꯥꯝ ꯋꯥꯅ ꯀꯩꯒꯤꯅꯣ ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯆꯥꯛꯁꯦ ꯆꯥꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯉꯥꯏꯈꯣ ꯅꯪꯁꯦ ꯉꯔꯥꯡꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗꯕꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯈꯤꯕꯅꯤ ꯑꯗꯨꯒ ꯅꯁꯥ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯂꯥꯛꯇꯕꯒ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯀꯩꯒꯤ ꯀꯃꯥꯏꯅ ꯑꯩꯁꯦ ꯅꯣꯡꯃꯇ ꯎꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕ ꯆꯥꯕꯒ ꯑꯝꯇ ꯌꯥꯗꯕꯩ ꯋꯥꯔꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯁꯥꯁꯨ ꯌꯥꯝ ꯉꯝꯗꯅ ꯎꯏ ꯐꯝꯃꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯦꯞꯄ ꯂꯩ
ꯇꯥꯏꯕꯣꯇꯣꯟ ꯑꯩꯁꯦ ꯉꯁꯤꯁꯦ ꯂꯥꯛꯑꯔꯣꯏꯒꯦ ꯈꯟꯕꯅꯤ ꯑꯗꯣ ꯇꯥꯏꯕꯣꯇꯣꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯎꯕꯗ ꯑꯩ ꯂꯥꯛꯇꯕ ꯉꯝꯗꯕꯒꯤ ꯂꯥꯛꯑꯕꯅꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯇꯥꯏꯕꯣꯇꯣꯟꯒꯤ ꯁꯛ ꯎꯕꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔ ꯀꯟꯈꯠꯄꯒꯨꯝꯅ ꯇꯧꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯁ ꯀꯤꯕꯨ ꯀꯤꯍꯦ ꯅꯪꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯁꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯉꯅꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯀꯣ ꯑꯁ ꯅꯠꯇꯦꯍꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯝꯇꯗꯤ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯏꯕꯣꯇꯣꯟ ꯁꯅꯥꯔꯩꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯁꯅꯥꯔꯩ ꯏꯕꯣꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯇꯥꯏꯕꯣꯇꯣꯟ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯏꯕꯣꯇꯣꯟ ꯊꯋꯥ ꯁꯥꯗꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯏꯕꯪ ꯃꯤ ꯄꯥꯈꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯔꯔꯣꯏ ꯂꯥꯏ ꯄꯥꯈꯪꯒ ꯑꯣꯏꯅ ꯂꯨꯍꯣꯡꯉꯒꯦ ꯁꯤꯅꯤꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯑꯄꯥꯝꯕ ꯄꯥꯈꯪꯒ ꯂꯨꯍꯣꯡꯖꯈꯣ ꯑꯩꯈꯣꯏꯕꯨꯗꯤ ꯁꯛ ꯊꯤꯕꯅꯤꯅ ꯄꯥꯝꯃꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯂꯣꯏꯔꯦꯍꯦ ꯅꯣꯛꯇꯧꯗ ꯉꯥꯏꯔꯤ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯃꯤ ꯑꯩꯅ ꯑꯁꯨꯛ ꯁꯦꯡꯅ ꯍꯥꯏꯔꯁꯤꯐꯥꯎ ꯏꯕꯣꯇꯣꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯨꯃꯤꯠꯁꯦ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯑꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯃꯇꯦꯛ ꯈꯔ ꯂꯥꯛꯃꯤꯟꯅꯔꯦ ꯈꯪꯍꯧꯗꯅ ꯁꯅꯥꯔꯩꯅ ꯏꯕꯣꯇꯣꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞꯂꯧꯅ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯏꯕꯣꯇꯣꯟ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩꯅ ꯇꯨ ꯅꯣꯏ ꯌꯨꯝ ꯌꯧꯔꯤ ꯆꯪꯍꯧꯔꯣ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯍꯌꯦꯡꯗꯤ ꯑꯩ ꯍꯛꯆꯥꯡ ꯀꯟꯈꯠꯂꯛꯑꯅꯤ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯠꯂꯦ ꯍꯥꯏꯕꯒ ꯁꯅꯥꯔꯩꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯏꯕꯣꯇꯣꯟ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯂꯧꯕꯨꯛꯇ ꯂꯩꯍꯧꯕꯅꯤꯗ ꯑꯗꯨꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯨꯝ ꯌꯧꯔꯛꯏꯁꯤꯕꯨ ꯑꯗꯨꯒ ꯁꯅꯥꯔꯩꯅ ꯆꯠꯂꯒꯦ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯃꯥꯡꯈꯤꯕꯅ ꯍꯥꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯅ ꯏꯕꯣꯇꯣꯟꯅ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯅ ꯁꯤꯗꯤ ꯊꯦꯡꯃꯜꯂꯤꯅꯦꯍꯦ ꯅꯣꯏꯕꯣ ꯆꯪꯉꯣ ꯆꯪꯉꯣ ꯏꯁꯤꯡꯒ ꯂꯣꯏꯅ ꯂꯨꯝꯕ ꯂꯣꯏꯔꯕꯅꯤ ꯏꯕꯣꯇꯣꯟ ꯋꯥ ꯑꯝꯇ ꯈꯨꯝꯂꯝꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯣ ꯏꯕꯣꯇꯣꯟ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯋꯥꯃꯟꯗꯅ ꯃꯪꯂꯤꯕ ꯖꯥꯠꯂꯥ ꯅꯠꯇꯦꯗ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜ ꯑꯁꯤꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯅꯣꯡꯉꯥꯜꯄꯨꯡ ꯉꯥꯄꯨꯡ ꯇꯧꯔꯤ ꯏꯕꯣꯇꯣꯟ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯇꯞꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯁ ꯅꯣꯡꯁꯤꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯁꯨꯛꯉꯥꯟ ꯉꯥꯟꯗꯦ ꯀꯣꯛ ꯉꯥꯟꯊꯣꯔꯛꯀꯦꯗꯤ ꯍꯥꯏꯗꯦ ꯂꯧꯕꯨꯛ ꯆꯠꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯃꯃꯥꯕꯨ ꯂꯥꯛꯀꯧ ꯂꯥꯛꯀꯧ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥꯎ ꯍꯣꯏ ꯏꯃꯥꯎ ꯑꯩ ꯂꯧꯕꯨꯛ ꯆꯠꯂꯒꯦ ꯃꯃꯥꯅ ꯏꯉꯛ ꯉꯛꯅ ꯍꯩꯃꯥ ꯑꯇꯣꯝꯕ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯅꯣꯡꯁꯤ ꯄꯨꯔꯥ ꯉꯥꯟꯕꯁꯨ ꯑꯣꯏꯗ꯭ꯔꯤꯅꯦ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯅꯪꯒꯤꯗꯨꯗꯤ ꯍꯦꯃꯟꯈ꯭ꯔꯦ ꯂꯥꯏ ꯇꯤꯟꯒ ꯊꯦꯡꯅꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣꯁꯤ ꯏꯃꯥ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯀꯣ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯗꯨꯛ ꯌꯥꯝꯅ ꯉꯟꯅ ꯆꯠꯅꯤꯡꯉꯤꯗꯨꯕꯣ ꯌꯥꯔꯅꯤ ꯆꯥꯛ ꯄꯨꯗ꯭ꯔꯁꯨ ꯌꯥꯔꯦ ꯆꯔꯥ ꯑꯃꯈꯛ ꯆꯥꯛ ꯆꯥꯗꯕꯗ ꯀꯩꯁꯨ ꯁꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯐꯧꯁꯤꯡꯗꯣ ꯂꯣꯏꯅ ꯃꯨꯜꯂꯛꯂꯕꯅꯤꯅꯅꯦ ꯎꯆꯦꯛ ꯊꯤꯕꯣꯡꯂꯥꯎꯁꯤꯡꯗꯣ ꯉꯁꯥꯏꯅ ꯄꯥꯏꯔꯛꯑꯃꯅꯤ ꯑꯗꯨꯅ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯔꯥꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯑꯇꯣꯝꯕ ꯏꯕꯣꯇꯣꯟ ꯇꯞꯅ ꯏꯃꯥ ꯑꯩꯁꯦ ꯉꯔꯥꯡ ꯋꯥꯃꯟꯗꯅꯅꯦ ꯀꯥꯎꯊꯣꯛꯎꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯃꯥꯅ ꯈꯥꯝꯕꯒ ꯌꯥꯗ꯭ꯔꯦ ꯏꯕꯣꯇꯣꯟ ꯅꯣꯡ ꯐꯥꯎꯕ ꯐꯖꯅ ꯉꯥꯟꯗ꯭ꯔꯤ ꯂꯧꯕꯨꯛꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯂꯥꯡꯅꯕ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯏꯕꯣꯆꯧꯕꯅ ꯑꯣꯏꯔꯣꯟ ꯁꯥꯔꯣꯟ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯅꯔꯤꯁꯤꯕꯣ ꯍꯣ ꯑꯇꯣꯝꯕꯗꯣ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤ ꯆꯥꯛ ꯑꯝꯇ ꯄꯨꯗꯅ ꯂꯧꯕꯨꯛ ꯆꯠꯈ꯭ꯔꯦ ꯈꯥꯝꯕꯒ ꯌꯥꯕ ꯖꯥꯠꯅꯠꯇꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯃꯥꯏꯁꯤꯕꯣ ꯑꯦ ꯏꯃꯥ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯗ ꯁꯨꯝ ꯆꯨꯝꯅ ꯃꯤ ꯅꯨꯡ ꯎꯗ꯭ꯔꯤꯉꯩꯗ ꯆꯠꯀꯦ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯏꯃꯥꯅ ꯇꯣꯏꯅ ꯑꯩꯈꯣই ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯇꯝ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯆꯠꯃꯤꯟꯅꯒꯅꯨ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯄꯥꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯦꯔꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯏꯔꯥꯡ ꯍꯦꯛꯇ ꯂꯥꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯍꯥꯏꯋꯥꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ
ꯇꯥꯏꯕꯣꯇꯣꯟꯒ ꯑꯩꯒ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯇꯥꯏꯕꯣꯇꯣꯟꯒꯤ ꯆꯥꯛ ꯆꯥꯊꯣꯛꯈꯤꯕꯗꯣ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯁꯦ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯨꯗꯨꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯁꯥꯎꯕꯗꯒꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯋꯥꯐꯝꯁꯤꯃꯁꯨ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯆꯩꯕ, ꯁꯥꯎꯕ ꯌꯥꯎꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ, ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯍꯟꯒꯅꯤ ꯍꯥꯏꯅ, ꯑꯗꯨꯒ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯅꯤ꯫ ꯇꯥꯏꯕꯣꯇꯣꯟꯒꯤ ꯆꯥꯛ ꯆꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯛ ꯄꯤꯖꯈꯤꯕ ꯑꯃꯗꯤ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯕꯒꯤ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯖꯔꯦ꯫ ꯃꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯑꯩꯅ ꯇꯥꯏꯕꯣꯇꯣꯟꯒꯤ ꯃꯐꯝꯗ ꯌꯥꯏ ꯑꯃ ꯄꯤꯒꯅꯤ꯫ ꯏꯕꯣꯇꯣꯟ ꯃꯔꯛ ꯊꯠꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯆꯥꯛꯀꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯅ ꯍꯪꯉꯤꯁꯦ ꯐꯖꯅ ꯑꯝꯇ ꯈꯨꯝꯕꯤꯔꯛꯎ꯫ ꯁꯅꯥꯔꯩ ꯏꯕꯣꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯏꯕꯣꯇꯣꯟ ꯁꯥꯎꯔꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯨꯝꯃꯨ, ꯑꯝꯇ ꯊꯨꯅ ꯈꯨꯝꯃꯛꯑꯣ꯫ ꯁꯅꯥꯔꯩꯗꯨ ꯃꯔꯥꯜ ꯑꯃ ꯄꯣꯠ ꯐꯥꯔꯕꯒꯨꯝꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯇꯥꯏꯕꯣꯇꯣꯟ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯠꯊꯣꯛꯀꯦ ꯍꯥꯏꯅꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯅꯣꯏꯒꯤ ꯌꯨꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯕꯣꯇꯣꯟ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯁꯥꯅ ꯃꯔꯝꯁꯨ ꯈꯪꯖꯗꯦ, ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯛꯆꯩ꯫ ꯌꯥꯔꯦ, ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ, ꯌꯥꯔꯦ꯫ ꯏꯅꯥꯛꯇꯒ ꯂꯩꯕꯤꯔꯅꯨ, ꯅꯣꯏ ꯂꯥꯏꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯆꯠꯂꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯔꯣꯏꯗꯕ ꯑꯩꯒꯤ ꯏꯅꯥꯛꯇꯒ ꯂꯩꯕꯤꯔꯅꯨ꯫ ꯁꯅꯥꯔꯩꯗꯨ ꯃꯔꯥꯜ ꯑꯃ ꯄꯣꯠ ꯐꯥꯔꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯏꯕꯣꯇꯣꯟ ꯏꯁꯥꯎ ꯁꯥꯎꯅ ꯂꯧꯁꯪꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯌꯥꯍꯧ ꯉꯟꯕꯤ ꯁꯦꯟꯗ꯭ꯔꯥꯡ ꯈꯔ ꯑꯃꯨꯟꯕ ꯐꯧ ꯆꯔꯣꯡꯁꯤꯡ ꯑꯗꯨ ꯆꯥꯒꯗꯕꯒꯤ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯔꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯄ ꯅꯥꯎꯔꯤ ꯃꯔꯨ ꯃꯌꯥꯝ ꯑꯗꯨ ꯄꯪꯀꯥꯞꯇ ꯀꯥꯞꯄꯤ꯫ ꯎꯆꯦꯛꯇꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯃꯃꯨꯟ ꯐꯥꯔꯕ ꯐꯧ ꯆꯔꯣꯡꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯇꯞꯅ, ꯇꯥꯏꯕꯣꯇꯣꯟ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯕ꯫ ꯁꯅꯥꯔꯩꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ꯫ ꯏꯕꯣꯇꯣꯟꯅ, ꯌꯥꯔꯦ, ꯅꯣꯏ ꯂꯥꯏꯌꯥꯝ ꯃꯔꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯨꯔꯣ, ꯄꯨꯟꯕꯁꯨ ꯌꯥꯔꯔꯣꯏꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯁꯅꯥꯔꯩꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯅꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯏꯕꯣꯇꯣꯟꯅ ꯁꯅꯥꯔꯩꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗꯅ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯏꯕꯣꯆꯧꯕꯅ, ꯑꯇꯣꯝꯕ, ꯀꯩꯗꯧꯔꯒꯦ, ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯏꯍꯦ, ꯅꯪꯗꯤ ꯉꯁꯥꯏꯁꯨ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯗ꯭ꯔꯦ, ꯆꯪꯉꯣ ꯋꯥꯔꯝꯃꯅꯤ, ꯏꯁꯤꯡ ꯃꯥꯏꯁꯤꯡꯒ ꯂꯣꯏꯅ ꯂꯨꯝꯕ ꯂꯣꯏꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯃꯃꯥꯅ ꯀꯧꯔꯛꯄꯗ ꯏꯕꯣꯇꯣꯟꯅ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯑꯩ ꯋꯥꯔꯦ, ꯇꯨꯝꯃꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯏꯍꯦ, ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯁꯤ ꯂꯥꯎꯅꯦ ꯅꯪꯕꯣ, ꯍꯌꯦꯡꯗꯤ ꯋꯥꯔꯅꯤꯅꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯀꯧꯔꯁꯨ ꯏꯕꯣꯇꯣꯟ ꯆꯥꯛ ꯆꯥꯕ ꯑꯗꯨꯝ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯏꯕꯣꯇꯣꯟꯅ ꯁꯅꯥꯔꯩꯗ ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯗꯦ, ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ꯫ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯏꯕꯣꯇꯣꯟꯒꯤ ꯃꯃꯨꯟ ꯐꯥꯔꯕ ꯐꯧ ꯆꯔꯣꯡꯁꯤꯡ ꯑꯗꯨ ꯈꯥꯎꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯃꯇꯣꯝꯇꯅꯤ ꯅꯣꯡꯃꯒꯤ ꯑꯉꯝ ꯑꯉꯝꯕ ꯈꯥꯎꯒꯗꯧꯔꯤꯕꯅꯤ, ꯑꯇꯣꯞꯄ ꯈꯨꯂꯪꯁꯨ ꯅꯦꯛꯇꯦ꯫ ꯃꯤ ꯌꯥꯎꯔꯛꯂꯒ ꯋꯥꯊꯤ ꯑꯃꯨꯛ ꯉꯥꯡꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯁꯅꯥꯔꯩꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯏꯕꯣꯇꯣꯟꯒ ꯋꯥ ꯉꯥꯡꯅꯗꯕ ꯀꯨꯏꯔꯦ꯫ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯐꯝꯂꯤ ꯁꯅꯥꯔꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯖꯔꯕꯁꯨ ꯏꯕꯣꯇꯣꯟꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯋꯥꯈꯜ ꯑꯗꯨ ꯄꯂꯦꯞꯐꯝ ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯁꯤꯁꯨ ꯇꯥꯏꯕꯣꯇꯣꯟꯅ ꯂꯣꯏꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯂꯝꯍꯦꯟꯕꯤꯅꯤ, ꯑꯩꯗꯤ ꯋꯥꯔꯛꯇꯕꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯄꯨꯟꯕꯁꯨ ꯌꯥꯔꯔꯣꯏꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯤꯕꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ? ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯤ ꯐꯥꯎꯕꯗ ꯀꯧꯔꯛꯈꯤꯗꯕ ꯀꯨꯏꯔꯦ, ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯀꯞꯇꯨꯅ ꯐꯝꯂꯤꯉꯩ ꯏꯕꯣꯇꯣꯟ ꯆꯪꯂꯛꯄꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯅ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯅꯩ, ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯅꯩ꯫ ꯀꯩꯒꯤꯅꯣ ꯀꯞꯄꯤꯁꯦ? ꯀꯞꯀꯅꯨ, ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯗꯦ, ꯀꯩꯒꯤꯅꯣ ꯀꯞꯄꯤꯁꯦ? ꯁꯅꯥꯔꯩꯅ ꯍꯦꯛ ꯍꯦꯛ ꯀꯞꯂꯝꯕꯗꯨꯗ ꯈꯔ ꯇꯞꯊꯔꯒ, ꯃꯔꯝ ꯈꯪꯗꯦ ꯑꯩꯁꯨ꯫
ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯑꯗꯨꯝ ꯂꯥꯛꯄ ꯅꯪꯁꯨ ꯂꯧꯕꯨꯛꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯕꯥꯅꯤ ꯅꯨꯡꯇꯤꯒꯤ ꯎꯅꯕꯗꯤ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯁꯅꯥꯔꯩ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯈꯠꯂꯛꯇꯦ ꯈꯨꯝꯂꯛꯏ ꯗꯥꯏꯕꯣꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯏꯕꯣꯇꯣꯟ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ ꯑꯁ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯗꯌꯥꯏꯒ ꯄꯥꯜꯂꯗꯤ ꯌꯥꯔꯦ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯌꯥꯏꯌꯦ ꯗꯥꯏꯕꯣꯆꯧꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤꯒ ꯑꯗꯨꯝ ꯄꯨꯟꯗꯕ ꯉꯝꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯉꯝꯃꯤ ꯏꯕꯣꯇꯣꯟ ꯀꯨꯏꯔꯕꯅꯤ ꯅꯣꯛꯂꯨꯗꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯪꯗ ꯂꯥꯛꯑꯒ ꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯇꯣꯏꯔꯣ ꯑꯩꯁꯦ ꯁꯅꯥꯔꯩ ꯍꯟꯗꯛꯇꯤ ꯏꯕꯣꯇꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯥꯅꯤꯡꯗꯦꯍꯦ ꯍꯥꯠꯂꯣꯏ ꯏꯕꯣꯇꯣꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯗꯤ ꯊꯃꯣꯏ ꯀꯥꯏꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯀꯧꯅꯔꯁꯤꯀꯣ ꯑꯃꯨꯛ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯔꯁꯤ ꯈꯠꯅꯕ ꯐꯔꯦꯀꯣ ꯑꯩꯁꯨ ꯂꯧꯁꯦ ꯏꯊꯟꯇ ꯈꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯕ ꯍꯧꯖꯤꯟꯒꯦ ꯏꯕꯣꯇꯣꯟ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯟꯈꯩꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯅꯤ ꯀꯥꯏꯁꯦ ꯑꯁ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗꯗꯤ ꯂꯣꯏꯅꯕꯁꯨ ꯇꯥꯕꯤꯈꯤꯗꯦ ꯑꯣ ꯑꯩꯅ ꯌꯥꯝꯅ ꯂꯥꯜꯂꯝꯃꯦꯗꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ ꯂꯧ ꯈꯥꯎꯕꯁꯦ ꯍꯦ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯅ ꯑꯃꯨꯛ ꯉꯥꯡꯉꯛꯑꯗꯤ ꯉꯛꯀꯁꯦ ꯂꯩꯊꯦꯛꯄꯤꯈ꯭ꯔꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯇꯥꯅꯤꯡꯗꯦꯍꯦ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ ꯈꯔ ꯊꯨꯅꯕ ꯑꯁ ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ ꯍꯩꯔꯣꯏꯃꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯌꯥꯗꯕꯗꯒꯤ ꯃꯥꯁꯨ ꯂꯧ ꯈꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯏꯕꯣꯇꯣꯟꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯄꯨꯂꯞ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯅꯣꯡꯃꯇ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯐꯪꯗꯦ ꯁꯛ ꯆꯞ ꯃꯥꯟꯅꯔꯨꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯁꯦ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯑꯦ ꯁꯅꯥꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯦꯟꯈ꯭ꯔꯁꯤꯔꯣ ꯏꯕꯣꯇꯣꯟꯅ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯧꯐꯝꯒꯤ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯈꯥꯎꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯏꯕꯣꯇꯣꯟ ꯁꯅꯥꯔꯩꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯅꯤ ꯑꯁ ꯑꯩꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯁꯨꯃꯥꯏꯅ ꯂꯧꯕꯁꯦ ꯍꯩꯅꯗꯦꯗ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ ꯍꯌꯦꯡ ꯐꯧꯁꯨ ꯌꯩꯕꯗꯁꯨꯅꯦ ꯑꯩ ꯌꯥꯎꯕꯤꯗꯣꯏꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯐꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯥꯎꯕ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯗ ꯏꯕꯣꯇꯣꯟꯅ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯤꯞꯅ ꯍꯤꯞꯅ ꯏꯕꯣꯇꯣꯟ ꯋꯥꯈꯜ ꯈꯜꯂꯤ ꯑꯁ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯨ ꯈꯪꯗꯦ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯕꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯃꯥ ꯕꯥꯕꯨ ꯍꯣꯏꯅ ꯈꯪꯂꯛꯂꯒꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛꯇ ꯑꯩꯅ ꯁꯅꯥꯔꯩꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯅꯠꯇꯦ ꯃꯥꯕꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯪꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯍꯣꯏꯗ ꯃꯇꯝ ꯑꯗꯨ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯏꯕꯣꯇꯣꯟꯒꯤ ꯂꯧꯐꯝ ꯑꯗꯨ ꯂꯧ ꯌꯩꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯑꯌꯨꯛ ꯑꯗꯨ ꯃꯃꯥ ꯃꯄꯥꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯆꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯔꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯦ ꯃꯔꯥꯜ ꯂꯩꯕꯁꯨ ꯅꯠꯇꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯁꯨ ꯂꯩꯇ꯭ꯔꯕ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯍꯦꯛꯇ ꯍꯥꯠꯄꯤꯕꯁꯤꯕꯨ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯇꯣꯝꯕꯒꯤ ꯂꯧ ꯌꯩꯕ ꯆꯠꯄꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯂꯞ ꯆꯠꯆꯔꯗꯤ ꯅꯠꯇ꯭ꯔꯁꯨ ꯂꯩꯀꯥꯏꯒꯤ ꯈꯨꯂꯪ ꯈꯔ ꯊꯥꯗꯔꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯁꯨ ꯏꯆꯥꯁꯤꯡꯒꯤ ꯃꯁꯛ ꯎꯔꯒ ꯃꯤꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯨꯗ ꯈꯪꯗ꯭ꯔꯦꯗ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯤꯡꯁꯦ ꯀꯌꯥꯗ ꯋꯥꯖꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯏꯕꯣꯆꯧꯕꯅ ꯏꯃꯥ ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥꯗꯦ ꯁꯤꯕꯨ ꯋꯥꯕ ꯀꯧꯕ ꯌꯥꯕ꯭ꯔꯣ ꯏꯁꯥ ꯏꯁꯥꯒꯤ ꯑꯉꯝ ꯑꯉꯝꯕ ꯊꯕꯛ ꯁꯨꯖꯕꯅꯤ ꯀꯩꯁꯨ ꯋꯥꯗꯦ ꯐꯠꯇꯕ ꯅꯤꯡꯊꯧ ꯃꯥꯒꯤꯁꯨ ꯂꯣꯏꯕ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯈꯥꯡꯕ ꯀꯜꯂꯒ ꯂꯣꯏꯔꯦ ꯏꯃꯥ ꯑꯩ ꯊꯦꯡꯈ꯭ꯔꯦꯀꯣ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯧ ꯆꯠꯈ꯭ꯔꯦ ꯏꯕꯣꯇꯣꯟꯁꯨ ꯏꯕꯣꯇꯣꯟꯅ ꯂꯧꯕꯨꯛ ꯌꯧꯔꯛꯄꯗ ꯍꯥꯟꯅꯒꯨꯝꯅ ꯁꯅꯥꯔꯩꯗꯨ ꯂꯧꯕꯨꯛꯇ ꯍꯥꯟꯅꯅ ꯂꯩꯔꯝꯂꯦ ꯑꯉꯛꯄꯗꯤ ꯈꯥꯎꯕ ꯂꯣꯏꯔꯒ ꯂꯩꯍꯧꯕ ꯐꯧꯁꯤꯡ ꯑꯗꯨ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯣꯇꯣꯟꯅ ꯁꯅꯥꯔꯩꯗ ꯌꯦꯡꯂꯒ ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯅꯠꯇꯦ ꯑꯩꯅ ꯋꯥꯅ ꯌꯩꯒꯗꯕ ꯐꯧꯁꯦ ꯅꯪꯅ ꯂꯣꯏꯅ ꯌꯩꯊꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ
ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯒ ꯑꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯌꯩꯗ꯭ꯔꯤꯕ ꯈꯥꯎꯗꯣꯛꯄ ꯂꯣꯏꯔꯕ ꯐꯧ ꯁꯔꯣꯡꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗꯣꯏꯔꯕ? ꯑꯁ ꯂꯣꯏꯔꯦꯍꯦ, ꯃꯪ ꯅꯠꯇꯤꯌꯦ, ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ. ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯁꯤꯕꯨ. ꯑꯁ ꯁꯤꯒꯤ ꯐꯧꯁꯦ ꯁꯨꯔꯒ ꯆꯦꯡ ꯑꯣꯜꯍꯜꯂꯒ ꯆꯥꯗꯧꯕ ꯀꯤꯖꯩꯀꯣ. ꯌꯥꯗ ꯍꯨꯛꯀꯦ ꯇꯧꯔꯝꯗꯥꯏ ꯁ꯭ꯋꯥꯏꯒ ꯂꯥꯎꯅ ꯃꯥꯡꯈꯤꯗꯧ ꯃꯥꯜꯂꯦ. ꯑꯁ ꯂꯣꯏꯔꯦꯍꯦ, ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯈꯟꯕꯤꯕꯀꯣ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ. ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯑꯗꯣ ꯑꯩꯅ ꯍꯦꯟꯅ ꯏꯀꯥꯏ. ꯊꯕꯛꯁꯦ ꯑꯩ ꯑꯗꯨꯝ ꯁꯨꯒꯦ. ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ ꯌꯥꯎꯕꯤꯔꯛꯀꯅꯨ. ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯅꯪꯒꯤ ꯃꯇꯦꯡ ꯈꯨꯄꯥꯡꯁꯤꯗꯤ. ꯑꯁ ꯏꯀꯥꯏꯅꯨ ꯏꯀꯥꯏꯅꯨ. ꯑꯗꯣ ꯁꯅꯥꯔꯦ ꯑꯗꯨꯝ ꯀꯧꯕꯤꯌꯨ, ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ ꯀꯥꯏꯅ ꯌꯥꯝ ꯍꯩꯅꯗꯦꯀꯣ. ꯅꯨꯡꯊꯤꯜꯗꯣ ꯏꯕꯣꯇꯣꯟ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ. ꯑꯁ ꯐꯧꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦꯗ. ꯍꯥꯀꯨꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯐꯧꯁꯤꯡ ꯑꯗꯨꯗꯒꯤ ꯍꯟꯗꯛꯀꯤꯁꯤꯅ ꯁꯔꯨꯛ 5-6 ꯍꯦꯟꯕ ꯃꯥꯜꯂꯤ. ꯌꯥꯝ ꯌꯥꯝꯃꯦ. ꯑꯩꯕꯨ ꯍꯣꯔꯦꯟ ꯌꯨꯝꯗ ꯀꯃꯥꯏꯅ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯀꯔꯤ ꯍꯥꯏꯔꯒ ꯄꯨꯗꯣꯏꯅꯣ? ꯁꯅꯥꯔꯦ, ꯑꯩꯒꯤ ꯐꯧ ꯁꯔꯨꯛꯇꯣ ꯑꯗꯨ ꯈꯛꯇ ꯄꯤꯕꯤꯔꯨ. ꯑꯍꯦꯟꯕꯗꯣ ꯅꯪ ꯂꯧꯍꯧꯔꯣ. ꯁꯅꯥꯔꯩ ꯋꯥ ꯈꯨꯝꯗꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯕꯣꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯈꯜꯂꯤ. ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ, ꯑꯣꯏꯖꯕ ꯊꯤꯗꯕ, ꯅꯥꯄꯜ ꯌꯥꯎꯖꯗꯕ ꯅꯇꯧ ꯑꯁꯤꯗꯅꯤ ꯑꯩꯅ ꯅꯪꯁꯦ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤꯁꯤꯗ ꯏꯕꯣꯇꯣꯟ. ꯁꯅꯥꯔꯦ ꯀꯔꯤꯁꯨ ꯈꯨꯝꯗꯕ ꯑꯗꯨꯗ ꯏꯕꯣꯇꯣꯟꯅ ꯁꯅꯥꯔꯦ, ꯍꯣ ꯁꯅꯥꯔꯦ. ꯁꯅꯥꯔꯦ ꯇꯞꯅ. ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯐꯧꯁꯤꯡꯁꯦ ꯇꯥꯏꯕꯣꯇꯣꯟꯒꯤ ꯁꯟ ꯒꯥꯔꯤꯗ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯍꯥꯞꯄꯁꯨ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯈꯪꯈ꯭ꯔꯗꯤꯅꯦ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤ. ꯑꯗꯨꯅꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯇꯥꯏꯕꯣꯇꯣꯟꯒꯤ ꯁꯟ ꯒꯥꯔꯤꯁꯤꯗ ꯍꯣꯟꯕ ꯍꯧꯔꯣ. ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯗꯤꯅꯦ ꯇꯥꯏꯕꯣꯇꯣꯟ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯐꯧ ꯍꯣꯟꯕ ꯌꯥꯎꯕ ꯌꯥꯔꯅꯤ. ꯑꯗꯨꯅꯅꯦ ꯀꯅꯥꯝꯇꯅ ꯎꯔꯔꯣꯏ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄ ꯉꯥꯏꯔꯒ ꯏꯕꯣꯇꯣꯟꯅ ꯐꯧꯁꯤꯡ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯍꯣꯟꯕ ꯍꯧꯔꯦ. ꯃꯌꯨꯝ ꯌꯧꯔꯒ ꯃꯃꯥꯅ, ꯍꯩꯃꯥ, ꯍꯌꯦꯡ ꯈꯔ ꯁꯨꯝ ꯌꯩꯔꯁꯨ ꯌꯥꯕꯗꯨꯕꯨ ꯉꯁꯤ ꯂꯣꯏꯅ ꯌꯩꯊꯣꯛꯑꯕ꯭ꯔꯥ ꯅꯪꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ. ꯅꯁꯥ ꯁꯣꯛꯀꯅꯤꯅꯦꯍꯦ. ꯊꯕꯛꯇꯣ ꯅꯝꯐꯨꯗ ꯑꯗꯨꯃꯥꯏꯅ ꯁꯨꯒꯅꯨꯅꯦ. ꯏꯃꯥ, ꯐꯧꯁꯤꯅ ꯂꯣꯏꯗ꯭ꯔꯤꯌꯦ, ꯌꯥꯝ ꯂꯩꯍꯧꯔꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯃꯝꯁꯨ ꯃꯝꯃꯤ. ꯑꯗꯨꯅ ꯇꯌꯥꯏꯒ ꯇꯥꯆꯧꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯂꯧꯃꯤꯟꯅꯧꯔꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯃꯝꯁꯨ ꯃꯝꯂꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 3 ꯑꯗꯨ ꯄꯨꯟꯅ ꯂꯧꯕꯨꯛꯇ ꯐꯧ ꯂꯧꯕ ꯆꯠꯂꯝꯃꯤ. ꯏꯕꯣꯇꯣꯟ ꯅꯠꯇꯅ ꯁꯅꯥꯔꯩꯕꯨꯗꯤ ꯀꯅꯥꯝꯇꯅ ꯎꯔꯝꯗꯦ. ꯐꯧ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯕ ꯐꯥꯎꯕ ꯍꯣꯟꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯍꯣꯟꯂꯛꯄꯅ ꯑꯔꯣꯏꯕꯒꯤ ꯐꯧꯄꯣꯠ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ 3ꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯏꯕꯣꯆꯧꯕꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪ ꯑꯁꯨꯛ ꯌꯥꯝꯕ ꯐꯧꯁꯤꯕꯣ? ꯃꯃꯥꯅꯁꯨ ꯍꯥꯏꯔꯛꯏ. ꯏꯕꯨꯡ ꯑꯆꯧꯕ, ꯑꯗꯨꯅꯦꯃꯤ, ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯪꯒꯣꯏ ꯐꯧꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯦ. ꯊꯝꯐꯝ ꯂꯩꯇ꯭ꯔꯦ, ꯁꯟ ꯒꯥꯔꯤꯗ ꯑꯗꯨꯝ ꯍꯥꯞꯄ ꯅꯠꯇꯅ. ꯏꯕꯣꯌꯥꯏꯃꯅ ꯏꯕꯣꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯇꯣꯝꯕ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯐꯧ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯃꯪꯂ ꯇꯥꯏꯕꯪ ꯁꯦꯡꯅ ꯈꯨꯝꯃꯨ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯕꯣꯇꯣꯟꯅ ꯍꯥꯏꯐꯦꯠ ꯂꯨꯞꯊꯔꯒ ꯇꯞꯅ, ꯀꯨꯝ ꯀꯥꯡ ꯐꯕꯒꯤ ꯐꯧꯊꯣꯛ ꯌꯥꯝꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯁꯤꯕꯨ ꯑꯩꯅꯔꯕ? ꯑꯩ ꯈꯪꯗꯦ, ꯑꯩꯅ ꯅꯠꯇꯦ. ꯃꯄꯥꯅ ꯑꯃꯨꯛ ꯄꯥꯈꯠꯅ, ꯅꯠꯇꯦ ꯑꯇꯣꯝꯕ, ꯅꯪꯒꯤꯁꯤꯕꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯨꯔꯤꯕ꯭ꯔꯣ? ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ. ꯏꯕꯣꯇꯣꯟꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯏꯕꯣꯌꯥꯏꯃꯅ, ꯕꯥꯕꯥ, ꯍꯨꯔꯥꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗ. ꯐꯧ ꯕꯣꯔꯥ ꯑꯁꯨꯛ ꯂꯨꯝꯕ ꯐꯧ ꯕꯣꯔꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯦꯗ. ꯍꯧꯖꯤꯛꯁꯦ ꯃꯤ ꯑꯌꯥꯝꯕꯒꯤ ꯂꯧꯁꯨ ꯌꯩꯅꯗ꯭ꯔꯤꯕꯅꯤ. ꯍꯣꯏꯗ. ꯂꯥꯏꯅ ꯄꯤꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ. ꯆꯪꯉꯣ. ꯅꯣꯏꯁꯨ ꯋꯥꯅꯔꯝꯃꯅꯤ. ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯨꯝꯅ ꯄꯣꯊꯥꯅꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨ ꯋꯥ ꯂꯥꯎꯅꯩ. ꯂꯧꯕꯨꯛ ꯆꯠꯄꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ. ꯀꯔꯤꯅꯣꯅꯦ ꯃꯣꯏꯒꯤ ꯏꯕꯣꯇꯣꯟꯒꯤ ꯐꯧ ꯃꯌꯥꯝ ꯑꯗꯨꯕꯣ? ꯂꯧꯐꯝꯗꯤ ꯀꯩꯁꯨ ꯄꯪꯆꯥꯎ ꯆꯥꯎꯗꯕꯅꯤ. ꯁꯨꯃꯥꯡ ꯑꯗꯨꯗꯕꯨ ꯌꯨꯝꯗꯨꯒ ꯋꯥꯡꯕ ꯃꯥꯟꯅꯅ ꯄꯩꯔꯤꯕ ꯃꯌꯥꯝꯗꯨꯕꯨ. ꯍꯦꯔꯥ, ꯅꯣꯏꯁꯨ ꯍꯦꯟꯃꯜꯂꯤꯗ. ꯋꯥ ꯈꯨꯉꯥꯡꯒꯥꯏꯗꯤ ꯐꯧꯕꯨ ꯌꯨꯝꯒ ꯋꯥꯡꯕ ꯃꯥꯟꯅꯩ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ. ꯈꯤꯇꯪ ꯊꯥꯖꯕ ꯌꯥꯕ ꯃꯑꯣꯡꯗꯁꯨ ꯉꯥꯡꯉꯨ ꯀꯩꯗꯧꯔꯒꯦ? ꯍꯣ ꯏꯕꯦꯝꯃ, ꯑꯁꯦꯡꯕꯒꯤꯅꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯏꯃꯤꯠꯃꯛꯅ ꯎꯔꯛꯑꯕꯅꯤ. ꯅꯠꯇꯦꯅꯦ, ꯀꯅꯥꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯐꯧ ꯊꯝꯐꯝ ꯀꯩꯗꯨꯁꯨꯅꯦ ꯐꯧꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅꯅꯤ ꯄꯩꯔꯤꯁꯤ. ꯑꯩꯈꯣꯏꯁꯨꯅꯦ ꯉꯛꯃꯟꯗꯅꯅꯦ ꯍꯥꯏꯅꯔꯤꯁꯤ. ꯑꯣꯏꯗꯕ ꯋꯥ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯤꯌꯦ. ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯗꯨꯅ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯛꯄ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯥꯖꯗ꯭ꯔꯤꯌꯦ ꯅꯣꯏꯒꯤ ꯋꯥꯁꯦ. ꯑꯍꯥꯟꯕꯒꯤ ꯅꯨꯄꯤꯗꯣ ꯁꯥꯎꯔꯛꯏ. ꯉꯥꯏꯈꯣ ꯏꯆꯦ,
ꯅꯣꯏꯒꯤꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯆꯤꯟꯊꯤꯕ ꯇꯥꯍꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯃꯗꯤꯅꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯉꯥꯡꯖꯔꯛꯇ꯭ꯔꯤ ꯂꯥꯎ ꯂꯥꯎ ꯅꯃꯤꯠꯃꯛꯅ ꯌꯦꯡꯉꯨ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝ ꯌꯧꯅꯅꯕ ꯄꯨꯔꯛꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯔ ꯑꯃꯁꯨ ꯏꯕꯣꯇꯣꯟ ꯈꯣꯏꯒꯤ ꯐꯧ ꯌꯥꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯏꯟꯅꯔꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯐꯧꯁꯤꯡ ꯑꯗꯨ ꯌꯨꯝꯒ ꯋꯥꯡꯕ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯁꯪꯒꯣꯏ ꯏꯃꯨꯡ ꯑꯃꯗꯤ ꯀꯩ ꯐꯧꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟ ꯈꯣꯏꯒꯤ ꯐꯧꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯃꯊꯪ ꯑꯗꯨꯝ ꯌꯧꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨ ꯏꯕꯣꯇꯣꯟꯅ ꯂꯧꯕꯨꯛꯇ ꯆꯠꯀꯦ ꯇꯧꯕꯗ ꯃꯃꯥꯅ ꯑꯇꯣꯝꯕ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯧ ꯂꯣꯏꯔꯕꯅꯤꯅꯅꯦ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯗꯤ ꯌꯥꯕꯅꯤꯀꯣ ꯏꯃꯥ ꯀꯨꯝ ꯆꯨꯞꯄ ꯑꯃ ꯂꯧꯕꯨꯛ ꯆꯠꯂꯨꯔꯒ ꯈꯪꯂꯦꯞ ꯂꯦꯞꯄꯁꯦ ꯍꯩꯅꯗꯦ ꯉꯥꯎꯒꯦ ꯇꯧꯏ ꯁꯨꯝ ꯂꯧꯕꯨꯛꯇ ꯀꯣꯏꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯍꯣꯏꯅꯦꯍꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯐꯔꯦ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯏꯕꯣꯇꯣꯟ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ ꯁꯅꯥꯔꯩ ꯍꯥꯟꯅꯒꯨꯝꯅ ꯂꯧꯁꯪ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯇꯣꯟꯅ ꯑꯩ ꯂꯥꯛꯆꯔꯤꯌꯦ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ ꯑꯣ ꯅꯪꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯗꯤ ꯐꯅꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯆꯥꯛꯌꯣꯝ ꯑꯃ ꯆꯥꯔꯨꯔꯒꯦ ꯈꯟꯕ ꯑꯣꯏꯔꯤꯖꯥꯔꯣꯏꯔꯦ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯏꯕꯣꯇꯣꯟꯒꯤ ꯐꯧ ꯌꯥꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯁꯨꯝ ꯁꯟꯗꯣꯛꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ ꯃꯗꯨꯗ ꯅꯠꯇꯅ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛꯇ ꯍꯥꯏꯔꯝꯃꯤ ꯏꯕꯣꯇꯣꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯍꯧꯖꯤꯛ ꯐꯧ ꯌꯥꯝꯅ ꯊꯣꯛꯄꯒꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯣ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯆꯦꯜꯂꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯟ ꯊꯨꯝ ꯂꯩꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯏꯕꯣꯇꯣꯟꯕꯨ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟ ꯑꯗꯨ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯂꯥꯛꯈ꯭ꯔꯦ ꯏꯕꯣꯇꯣꯟꯅ ꯈꯜꯂꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯥꯠꯂꯅꯤ ꯍꯥꯏꯕ ꯑꯣ ꯏꯃꯥꯅ ꯌꯥꯝꯅ ꯋꯥꯖꯈꯤꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯕꯀꯣ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯏꯃꯥ ꯕꯥꯕꯥ ꯇꯥꯆꯧ ꯇꯌꯥꯏ ꯅꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏꯀꯣ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯔꯕꯗꯤ ꯁꯅꯥꯔꯩꯒ ꯇꯥꯏꯕꯪꯄꯥꯜ ꯄꯨꯜꯂꯗ꯭ꯔꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯆꯦꯜ ꯑꯁꯦ ꯑꯣꯟꯊꯣꯛꯄꯅꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯞꯍꯧꯕꯅꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯅꯅꯕ ꯍꯣꯠꯅꯕ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯁꯥꯕ ꯅꯨꯄꯥ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯃꯁꯤꯡ ꯁꯨꯅꯅꯕ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯈꯣ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯄꯥꯎ ꯆꯦꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯏꯕꯣꯇꯣꯟ ꯀꯩꯁꯨꯝꯁꯪꯗ ꯃꯇꯣꯝꯇ ꯉꯥꯏꯍꯥꯛ ꯊꯝꯂꯝꯃꯤ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯅꯥꯔꯩꯅ ꯇꯥꯏꯕꯣꯇꯣꯟ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥꯔꯩꯁꯨ ꯏꯕꯣꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦ ꯅꯪꯗꯤ ꯀꯃꯥꯏ ꯆꯪꯉꯛꯏꯕ ꯂꯥꯛꯄꯁꯨ ꯎꯍꯧꯗꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯄꯥꯏꯔꯒ ꯂꯥꯛꯏꯕ ꯃꯇꯝ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯍꯣꯔꯦꯟꯅꯦ ꯅꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯍꯥꯏꯌꯨ ꯑꯗꯨꯒꯁꯦ ꯍꯩ ꯃꯆꯥꯁꯦ ꯁꯤꯅꯅꯦ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯏꯕꯣꯇꯣꯟꯗ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯔꯝꯃꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯏꯕꯣꯇꯣꯟ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯂꯦ ꯅꯤꯡꯊꯧꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯀꯗꯧꯔꯕꯅꯤ ꯅꯪꯗ ꯅꯠꯇꯦ ꯅꯪꯒ ꯅꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯪꯒꯤ ꯅꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯈꯣꯏ ꯂꯩꯍꯧꯔꯕꯗꯤ ꯅꯪ ꯍꯥꯠꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯁꯛꯁꯨ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯅꯪꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯤꯡꯊꯧꯒꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯏꯕꯣꯇꯣꯟꯗꯣ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯥꯗ ꯅꯠꯇꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯕꯣꯇꯣꯟꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯑꯩ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯁꯤꯒꯗꯧꯔꯤ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯩ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯥꯠꯄꯤꯒꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯍꯥꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯤꯡꯊꯧꯅ ꯊꯋꯥ ꯁꯥꯗꯅ ꯍꯣꯏꯅꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯣ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗꯣ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯂꯒ ꯍꯥꯠꯄꯤꯌꯨ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯍꯜ ꯑꯁꯤꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯄꯤꯌꯨ ꯑꯗꯨꯒ ꯏꯌꯥꯝꯕ ꯌꯥꯏꯃ ꯑꯁꯤꯅ ꯊꯥꯡꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯍꯥꯠꯄꯤꯌꯨ ꯑꯗꯨꯒ ꯅꯣꯡꯃꯗ ꯄꯣꯛꯄ ꯃꯆꯥꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯅ ꯍꯥꯠꯄꯗꯤ ꯌꯥꯔꯣꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯁꯤꯗ꯭ꯔꯕꯗꯤ
ꯅꯤꯡꯊꯧꯐꯝ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯗꯣ ꯅꯣꯛꯂꯒ ꯁꯤꯔꯝꯗꯥꯏꯁꯤ ꯆꯣꯏꯔꯣꯜꯂꯣꯜꯂꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯆꯨꯝꯃꯤꯗ꯫ ꯊꯥꯡꯅ ꯌꯥꯜꯂ ꯐꯥꯎꯕꯗ ꯁꯤꯔꯣꯏꯗꯧꯔꯤꯕꯅꯤꯅꯤ ꯅꯣꯏꯁꯦ꯫ ꯎꯁꯤꯠꯇꯕ ꯍꯦꯔꯥ, ꯅꯣꯏꯕꯨ ꯍꯦꯛ ꯁꯤꯗ꯭ꯔꯕ ꯑꯣꯏꯕꯤꯒꯤ ꯃꯤꯅꯥꯏ, ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯏꯕꯣꯇꯣꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯍꯩ ꯑꯗꯨ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯏꯕꯣꯇꯣꯟꯁꯨ ꯐꯨꯡꯗꯨꯅ ꯍꯥꯠꯅꯅꯕ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯕꯣꯍꯜꯕꯨ ꯍꯥꯟꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯗꯤ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯌꯥꯝꯅꯗꯤ ꯄꯦꯟꯅꯗ꯭ꯔꯦ꯫ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯕꯣꯍꯜꯗꯨ ꯊꯧꯔꯤ ꯌꯥꯟꯈ꯭ꯔꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯇꯕ, ꯀꯤꯕ, ꯁꯥꯎꯅꯤꯡꯕ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯏꯕꯣꯌꯥꯏꯃꯕꯨꯁꯨ ꯊꯥꯡꯅ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯌꯥꯏꯃꯒꯤ ꯃꯁꯥꯗꯒꯤ ꯏ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯈꯤꯗꯦ꯫ ꯏꯕꯣꯍꯜꯁꯨ ꯊꯧꯔꯤ ꯌꯥꯜꯂꯦ ꯍꯥꯏꯕ ꯈꯛꯇꯅꯤ, ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨꯝꯅ ꯑꯗꯨꯃꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯉꯛꯄꯅ ꯂꯣꯏꯔꯕ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯍꯦꯔꯥ, ꯑꯩꯒꯤ ꯊꯥꯡꯁꯥꯡꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯃꯈꯨꯠꯃꯛꯅ ꯏꯕꯣꯌꯥꯏꯃꯕꯨ ꯊꯥꯡꯅ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯌꯥꯏꯃꯒꯤ ꯍꯛꯆꯥꯡꯗꯒꯤ ꯏ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯔꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯛꯄꯅ ꯊꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯌꯥꯟꯗꯨꯅ ꯊꯝꯃꯨ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯣꯔꯦꯟ ꯐꯥꯎꯕ ꯊꯥꯡꯅ ꯑꯗꯨꯝ ꯌꯥꯟꯒꯗꯕꯅꯤ꯫ ꯍꯦꯔꯥ, ꯁꯤꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯃꯨꯛꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ, ꯍꯩ, ꯅꯈꯣꯏ ꯈꯔ ꯆꯠꯂꯣ꯫ ꯂꯩꯅꯨꯡꯗ ꯐꯨꯝꯂꯤꯕ ꯑꯗꯣ ꯁꯤꯔꯕ꯭ꯔꯥ ꯌꯦꯡꯕꯁꯨ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯈꯔ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯕꯣꯇꯣꯟꯁꯨ ꯁꯤꯔꯝꯗ꯭ꯔꯦ꯫ ꯍꯜꯂꯛꯄꯒ ꯄꯥꯎ ꯑꯗꯨ ꯑꯃꯨꯛ ꯇꯝꯂꯦ ꯅꯤꯡꯊꯧꯗ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ, ꯃꯗꯨ ꯐꯥꯎꯕ ꯁꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯣꯏꯕꯅ ꯏꯊꯥ ꯊꯥꯖꯗꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯅꯤ, ꯑꯩ ꯁꯣꯏꯗꯅ ꯉꯥꯛꯀꯅꯤ꯫ ꯑꯩ ꯅꯤꯡꯊꯧꯐꯝ ꯊꯥꯗꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯎ꯫ ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯃꯔꯝꯁꯨ ꯍꯥꯏꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯊꯧꯐꯝ ꯊꯥꯗꯣꯛꯂꯦ ꯇꯥꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯅꯤꯃꯤ, ꯉꯥꯏꯕꯕꯨ ꯀꯜꯂꯕꯗꯤ ꯐꯠꯇꯕ ꯃꯥꯒꯤꯁꯨ ꯃꯇꯝ ꯑꯃ ꯂꯥꯛꯑꯦꯗꯅꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯗꯀꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤꯕꯒꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯏꯕꯣꯇꯣꯟꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯍꯔꯥꯎꯅꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯅꯈ꯭ꯔꯦ꯫ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯕꯣꯇꯣꯟꯅ ꯏꯪꯅ ꯆꯤꯛꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯦ꯫ ꯃꯄꯥꯅ, ꯍꯩꯁ, ꯑꯇꯣꯝꯕ, ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯌꯥꯝ ꯂꯨꯏꯗ꯫ ꯃꯃꯥꯅꯁꯨ ꯄꯥꯈꯠꯅ, ꯑꯇꯣꯝꯕ, ꯃꯤ ꯑꯇꯣꯞꯄꯗꯗꯤ ꯍꯥꯏꯔꯨꯈꯤꯅꯨꯀꯣ꯫ ꯅꯪꯒꯤ ꯋꯥꯁꯤ ꯏꯃꯥꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯦ꯫ ꯏꯕꯣꯌꯥꯏꯃꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, ꯏꯃꯥ, ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯗ꯫ ꯅꯍꯥꯟ ꯃꯈꯩ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯃꯥꯅ ꯄꯥꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝ ꯀꯌꯥꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯃꯥꯅ ꯐꯠꯇꯕ ꯇꯧꯕꯒꯤ ꯃꯥꯅ ꯐꯪꯖꯕꯅꯤ꯫ ꯏꯕꯣꯍꯜꯅꯁꯨ, ꯏꯃꯥ, ꯌꯥꯏꯃꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ, ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯗꯤ ꯂꯤꯊꯣꯛꯄꯅꯗꯤ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯌꯥꯝꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯪꯅꯔꯛꯑꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯁꯥꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯈꯔ ꯊꯥꯖꯔꯕꯒꯤ ꯋꯥꯅꯤ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ, ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯗ꯫ ꯏꯍꯦ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯈꯤꯅꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ꯫ ꯃꯃꯥꯅ ꯁꯥꯎꯔꯞꯅ, ꯀꯃꯥꯏ ꯈꯜꯂꯣꯏꯗꯣꯏꯅꯣ? ꯅꯠꯇꯦ, ꯅꯤꯡꯊꯧꯅꯤ, ꯇꯧꯒꯦꯗ ꯉꯝꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯏ ꯃꯌꯥꯝꯅ ꯂꯃꯟ ꯈꯨꯝꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯃꯥꯅ ꯅꯤꯡꯊꯧꯐꯝ ꯊꯥꯗꯣꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯕꯤ ꯃꯃꯥꯅ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯗꯤ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝ ꯑꯗꯨ ꯑꯉꯝ ꯑꯊꯧ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯂꯥꯛꯄ ꯍꯧꯔꯦ꯫ ꯏꯕꯣꯇꯣꯟ ꯈꯣꯏꯒꯤ ꯃꯃꯥꯗꯤ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯟꯒ ꯑꯝꯇ ꯌꯥꯎꯗ꯭ꯔ ꯄꯣꯠꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅ ꯏꯕꯣꯇꯣꯟꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯆꯔꯤꯕꯁꯦ ꯌꯥꯝꯅ ꯀꯣꯏꯊꯣꯛꯂꯨꯗ꯭ꯔꯒꯁꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯕꯨꯡꯉꯣ, ꯏꯕꯣꯇꯣꯝꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯄꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯃꯃꯥꯅ ꯍꯥꯟꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯒꯤꯅꯣꯗ? ꯑꯉꯝꯕꯁꯤꯡ, ꯑꯩꯒꯤ ꯏꯆꯥꯗꯤ ꯏꯄꯪ ꯄꯪꯖꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯊꯕꯛ ꯑꯃꯠꯇ ꯍꯩꯒꯗꯕ ꯅꯠꯇꯦ꯫ ꯄꯥꯈꯠꯃꯟꯗꯅ ꯊꯃꯣꯏꯅꯨꯡꯗ ꯂꯩꯕ ꯋꯥ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ꯫
Nakhoi mayam manaraga aigi icha apangbusibu hatki khalibro. Aigi ichase onthoknasu pangkhre. Karigino khangde. Leibak ningthaugi mafamdabu adugumba wafam hairuribadubo. Machagi-damakta pakhatjaba matau adu ubada lakliba angambasingna themjinbirame. Nate ibema wakhal adu onare. Adugumba manungda lautunaba amata leite. Aikhoigi iningthau adudi tana sakiba wasak adu ngakjabani. Miyama mangda yamna pongno usitana ngangkibasing adugi ikaijarakpani. Ibema aikhoi mayamgi icha isusu mahakna hatpada yaukhrabani. Amana mu hairei. Asukuiba matamse phattaba ningthau asigi mathakta wa ngangbinaba kanasu leite. Lanjadaba miyamase kanbinaba kanasu leite. Icha ibotona ngarang pangthokhiba thabaksing adunani phattaba ningthau masu matomta ikai halibase. Icha ibotona ningthau oidana kanana oigani. Mana ningthau oibadasu kanana su yeloi. Amana amu hairei. Icha ibotonse ichamchamba mi oiramdri. Aduki matik mayai chenba mi oirami. Laiga pangkhakni. Icha na ningthau oibada matik chapchari. Mayamna ngangnariba mayam adu tabada iboton pakhatpaga loinana phunkatpa ama yauri aduga hairei. Angamba mayam aidi sungam-ngamjaroi. Aidi ichamchamna hingjabani. Aidi adugumba amata haijaroi. Tanja aduda kadomdagino khangde sanaridu foot phaujalai. Ibotongi manakta leplaga hairei. Taiboton nangna tana sida lairiba kanamtana aibu uroi. Aingonda wamta ngangakano. Aina khummu haibada adu khakta khum. Ningthau oiro harise hoi haiko. Wahai singda tabada iboton sanareida mamit adu lauthoklaga yengduna lei. Angamba amana mu hairei. Ibungo iboton nang lebak asigi ningthau oiro. Waraklaba miyamase nangi narum thopna khuya tusina amuktadi sijakhigeba. Taiboton hoi haikro mi. Hoi haikro habini nangbo. Nangi nakta ilaisidi. Phatta hauti pumnamak aina ngakthokani. Hoi haikro ba. Ngayhak tumina lairaba matungda ibotonna tapna. Hoi angamba mayam. Adubu aidi ichamchamna hingjaba punsini. Karigumba amta khangjade. Asumna haibadagi mayam adusu yamna haraunare. Leibak pumba haraunare. Ibotongi mama mapa khaktani madugi khanbada nungaipam khangdriba. Adubu Lairembi Sanaraina ibotongi awaba matang amata sungyaw yawhandana lebak adubu ningthina ngak senba adu khangbadagi ibotongi mama mapagi pukning adu kharadi leitazare matam kharagi matungdadi hanagi ningthau adu chakni finibaga chap manana hingkhre iboton mapunsi chuppa miyoiba nupi amataga luhongkhidre Lairembi Sanaragi laisang ama konungda chauna saduna thamlami numidang marak manem maku amadi imungi miyoy singa Sanaraina taibang miyoybagi saktam lauduna hehek laiminai. Mamana nongma asuk nungsiba imause lairembi hek oiramdana uningba matamda masakse uba phanghandedo. Ibotongi mapana amu hai angaubi lairembi oirambaginine nachanupa sing ngasi ningthau oirise mi oiramnabadi nachanupa ahuma loina mangkhradamni. Mamana noklaga hoini he Chumbini aduso. Nongma numidang amasu sanare unagadabagi pi asengba set chaduna thaurang tauringaida ibotongi mapana magi nupida hairei. Hai mama pido ahanbu seludana ahanba mayam ama leibadaine. Nangi sigi amanbise hekta tauraine. Haima kaidauragi phajana sengna sudu obani. Hai aikhoina chatoise lairembigi manaktani. Khangna chanabagi manakta chatpana tini nangbo. Magi nupido amuksu chingnarakle. Ihe ahanbase sum sekhidabagi kauthoini mi nangbo. Ainane haira khara pure si horene amu lau haiba yaroidu chalo. Asumna khatnaringaida sanaragi laisang mapa yoba khanghaude sanaraina noklaga. Baba imada damaina haibinu. Kaisu kaidi ahanba natrasu asuba phi ahanba phi khaktana chanaba oina khanjade na maudi thamoi sengbaduna hena pamjai ado hayeng khaidi lairimbi haibinu ko aidi namawa tombini ibotongi mamana noklaga bema sese haira khara yaurakpani konunga sida punna laiminarabasu imogidi mafam tonganbanina imana pijanindana purakpani sanaraina haira singadu harauna lauraga ima aidi ima hoigi thogal matolomna tawbusu phangjatre marak unaba asidi
ꯑꯩꯅ ꯄꯤꯖꯒꯗꯕ ꯑꯩꯅꯁꯨ ꯏꯃꯥꯍꯣꯏ ꯄꯥꯕꯍꯣꯏ ꯏꯇꯩ ꯏꯆꯦꯍꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯂꯥꯡꯉꯤꯌꯦ꯫ ꯏꯕꯣꯇꯣꯟꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯁ ꯀꯝꯗꯧꯏ ꯑꯩꯅ ꯄꯤꯕ ꯍꯩꯗꯨ ꯂꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯕꯦꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯧꯅ ꯄꯤꯖꯒꯅꯤ ꯍꯥꯏꯕꯗꯣ ꯆꯥꯔꯒꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯦ ꯀꯌꯥꯗ ꯂꯦꯝꯖꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯨꯏꯅ ꯑꯋꯥꯕ ꯅꯪꯂꯛꯂꯕ ꯂꯩꯕꯥꯛ ꯑꯁꯤ ꯏꯕꯣꯇꯣꯟꯅ ꯁꯅꯥꯔꯩꯒꯤ ꯃꯇꯦꯡꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫